Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya sumayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Krumzari ELITETV ki test of cartoon ki mahau meng ta video su hamatara moksari mara nasi imphal phonga pause singi cartoon singda cartoonist na kari haining liba kari phonong liba kari wakhal khlang ni bai budu myam da songa thamjage am lakhu jage sanga express ki onthok pani da jo onthok pani de yambiu cartoon si am phajaba hawjik lambi thingbu khotpa tawba ban gi tawba sigi sin amaka akoi ega BBS na pusalak pane ada mana haire lambi thingbu kangmusina hoi nami tu dro nami thingse Aku sitri gari si thugai bra ana haibne adai amasna khume ai di nurse ni duty chatpani thajidraga ai gi I card si yengbiu hana haire amasna mu ai hek bomin na be chedo leikhidre ngasi mage sura chatlubani haidana sum thengna ba dharma karma gi chatpa me am yawi adu hojik ban marak sida dum wai wata phajada ba dum yawi adi khoi pawmi bawta dum chei jaba dum yawi nungna thumok pada kari pawmi mo alauti na wanga thokki sum yam leire adugi sin namakak sigi kios amakak semado adu mayam do pam dabagi lari film smain to it awunu bhajna wari batai chanaraga ban tawrasu tawrisi khoi masen masakta ni tawnari mayam singji khoi masen gi gari ngakte thugai ne doise aduna maduna tawada bhajna bhab taraga chumra lanbra mai aika jenga maju chat yadna tholak porengani ban manung da ban jeong ge na tholak padi irang makta ban jeng ge adu tawgen tholak padi oiramoi adu bhajna check tawraga mai semaram chabra chadabra haibna chung bhajna chatlaga fazana tawraga mar chalhanbagi apamba leibudugi matangda phongdokpa adumba yamna fazaba cartoon ena thamjage mathangda leisna khoi sana leiba ki loredana aduni loredana sna khoi chief minister ji ki secretary sina haibani sir pham thadu ona kan lawri ko na han khoi lawduni home minister ga chief minister ga moral ground pham thadu ona lawba adaida amasna khuma khoi mongni aidi kadaba thadok tiba makhoi na hapa sunatana yam phajaba adum bani moina hapana te aduna tawni aduna yam wana ori ni chahi katani ori si an haibo khan phagi jawai tawna sawe adun hajik si ngo ohong ba changes mayam lai Nepal tawriba khoi gi rapper mana sei saktana mayam gi revolution tawna ba sarkar ke mayok ka torokpa aduna ngasi prime minister ore aduga DJ amana Dex Joki amana mu akhoi home minister ni ore si aduna Nepal la on blakre hojik si private school sing loina thingjelaga khoi sarkar school tamangada mayama adi class 5 fauba khoi pekha ta honda ba ngang sing si ton ba duna VIP culture le henda ba ngakpa adi traffic ki kari gi VIP la dana mayam da apan ma piu do tawganu haidana yamna anuba mayona malai adu krai fauda madu success wegde khangdi adubu haju sikanna honari baduni magi balen aduga gurung amba yauri baduga tawrkanda khoi home minister ga prime minister oina jaga jaga tatna chingmanda di leite laira mayam se tawduna ji kanna honna ba adugi mafum do lei adna kitang akoi leadership sing chu kitang tung gi damakta aduga praja sing damakta miyam gi damakta kari mathawra kari makhara kok chungsin naraga
ꯃꯣꯏ ꯍꯨꯝꯐꯨꯁꯤ ꯆꯨꯡꯁꯤꯟꯅꯔꯒ ꯍꯨꯝꯐꯨꯗꯨ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ 10 ꯑꯃ ꯁꯣꯝ ꯅꯥꯀꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ 2 ꯑꯃꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯩ ꯃꯌꯥꯝꯁꯤ ꯆꯨꯡꯁꯤꯟꯅꯔꯒ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯤ ꯎꯗꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯛꯄꯥꯛꯅ ꯇꯧꯔꯤꯁꯤ ꯑꯃꯒꯤꯗꯤ ꯍꯥꯟꯅ ꯆꯠꯂꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯆꯠꯃꯤꯟꯅꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯍꯟꯗꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗ ꯌꯥꯎꯕ ꯎꯗꯦ ꯌꯥꯎꯗꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯤ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯦꯛꯁꯄꯥꯟꯁꯟꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯐꯝ ꯊꯥꯗꯣꯛꯑꯣꯅ ꯀꯟꯅ ꯂꯥꯎꯔꯦꯀꯣ ꯁꯥꯔ ꯍꯥꯏ ꯀꯥꯟꯗ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ ꯃꯈꯣꯏꯅ ꯍꯥꯞꯄꯁꯨ ꯅꯠꯇꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨ ꯍꯦ ꯑꯗꯨꯅꯤ ꯕꯥꯂꯨ ꯍꯦꯁꯤꯗ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯋꯥꯐꯝꯈꯛ ꯁꯤꯟ ꯇꯧꯕꯅꯦ ꯑꯗꯨ ꯃꯥꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯄꯤꯁꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯆꯝ ꯍꯥꯠꯂꯦ ꯁꯤꯐꯥꯏꯅ ꯀꯨꯀꯤꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯪꯀꯥꯟꯗ ꯃꯥꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯍꯦ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯕꯣꯝ ꯀꯥꯞꯁꯤꯟꯗꯅ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕꯗꯨ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯊꯣꯛꯂꯛꯈꯤꯗꯕꯅꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯣꯟꯗꯣꯂꯦꯟꯁ ꯄꯦꯜꯒꯥꯝ ꯑꯦꯇꯦꯛꯇꯗꯤ ꯇꯧꯗꯅ ꯍꯦꯛꯇ ꯇꯧꯕ ꯁꯤꯕꯗ ꯀꯣꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯆꯝ ꯍꯥꯠꯂꯦ ꯁꯤꯐꯥꯏꯅ ꯀꯨꯀꯤꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯪꯀꯥꯟꯗ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅꯦꯕ ꯌꯥꯝ ꯐꯖꯕꯁꯤꯅꯤ ꯑꯗꯨꯅ ꯑꯥꯗꯗꯤ ꯄꯦꯜꯒꯥꯝ ꯑꯦꯇꯦꯛꯇ ꯇꯧꯕ ꯀꯥꯟꯗꯗꯤ ꯍꯦꯛꯇ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯀꯥꯏꯅ ꯇꯧꯗꯅ ꯇꯛꯊꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯖꯥꯠꯂꯥ ꯄꯥꯀꯤꯁꯇꯥꯟꯅ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯟꯁꯦ ꯂꯧꯈꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯈꯟꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛꯁꯦ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯕꯅꯦ ꯅꯨꯄꯥꯅ ꯅꯤꯁꯥ ꯆꯥꯕꯁꯦ ꯈꯥꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯃ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯤꯁꯤꯗ ꯑꯣꯏꯅꯦ ꯖꯔꯗꯥ ꯇꯞꯆꯔꯦꯅ ꯅꯨꯄꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯁꯥ ꯌꯨ ꯀꯔꯤ ꯀꯔꯥ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯔꯗꯥꯁꯦ ꯐꯖꯅ ꯇꯛꯊꯕ ꯆꯥꯛꯆꯥ ꯊꯣꯛꯂꯛꯄꯒꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯝꯁꯥꯏ ꯏꯁꯥꯗꯩ ꯅꯨꯡꯉꯥꯏꯇꯕ ꯌꯣꯡꯆꯥꯛꯀ ꯆꯥꯔꯨꯔꯒꯗꯤ ꯑꯃꯃꯨꯛ ꯁꯩꯖꯟꯅꯤꯡꯕ ꯉꯥꯒꯤ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯪꯁꯤꯟꯕ ꯑꯗꯨꯅ ꯅꯣꯡꯃꯗ ꯖꯔꯗꯥ ꯃꯇꯞ 4-5ꯗꯤ ꯑꯗꯨꯝ ꯈꯥꯎꯕ ꯍꯧꯖꯤꯛ ꯖꯔꯗꯥ ꯃꯇꯞꯇ ꯂꯨꯄꯥ 90 ꯌꯧꯔꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ 5 ꯈꯥꯔꯗꯤ ꯂꯨꯄꯥ 100 ꯑꯗꯨ ꯈꯥꯎꯗꯣꯏꯅꯤ ꯅꯣꯡꯃꯗ ꯑꯗꯨ ꯊꯥ ꯑꯃꯗ ꯈꯥꯎꯖꯤꯜꯂꯛꯑꯗꯤ 100 5,000 ꯂꯩꯔꯦ ꯑꯗꯨꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯩꯗ ꯉꯁꯥꯏꯒꯤ ꯅꯤꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯆꯥꯟꯅꯕꯗꯣ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯈꯛ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯁꯦ ꯈꯟꯅꯕꯗꯨꯅꯦ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯅꯨꯄꯥꯅ ꯆꯥꯕꯁꯦ ꯑꯩꯗꯤ ꯈꯥꯔꯦ ꯍꯦꯟꯅ ꯑꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯃꯆꯥꯅ ꯂꯧꯔꯛꯄꯅꯤ ꯍꯣꯏꯅꯦ ꯖꯔꯗꯥ ꯇꯞꯆꯔꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯤ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯍꯥꯏꯕꯅꯦꯕ ꯍꯌꯦꯡ ꯑꯁꯤꯅ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯣꯡꯖꯪꯅꯣꯅ ꯍꯧꯖꯤꯛ ꯔꯦꯂꯤ ꯆꯠꯄ ꯇꯧꯕ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯐꯝꯅ ꯑꯩꯅ ꯅꯧꯅ ꯁꯦꯝꯕꯅꯤ ꯑꯇꯩꯒ ꯄꯨꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯣꯏ ꯅꯦꯄꯥꯜꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯅꯦꯄꯥꯂꯤ ꯑꯣꯏꯈꯤꯕ ꯙꯔꯃ ꯃꯥꯟꯅꯈꯤꯕ ꯑꯗꯨꯝꯕ ꯉꯁꯥꯏ ꯖꯝꯁꯨ ꯄꯤꯛꯄ ꯑꯗꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗ ꯃꯅꯤꯄꯨꯔꯁꯨ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯨꯒ ꯐꯥꯒꯤ ꯇꯧꯅꯕꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯃꯅ ꯍꯥꯏꯅꯤ ꯑꯃꯅ ꯇꯥꯔꯣꯏ ꯑꯃꯅ ꯍꯥꯏꯅꯤ ꯑꯃꯅ ꯇꯥꯔꯣꯏ ꯑꯃꯒ ꯋꯥꯔꯤ ꯐꯥꯎꯅꯔꯣꯏ ꯁꯨꯝꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗꯅꯤ ꯍꯥꯏꯁꯦ ꯍꯌꯦꯡ ꯑꯁꯤꯅ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯣꯡꯖꯪꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯅꯧꯅ ꯁꯦꯝꯕꯅꯤ ꯑꯇꯩꯒ ꯄꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯇꯔꯗꯦ ꯁꯇꯥꯌꯔ ꯑꯗꯨꯅꯤ ꯁꯇꯔꯗꯦ ꯁꯇꯥꯌꯔꯁꯤꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯉꯁꯥꯏ ꯄꯟꯈꯤꯕꯗꯨꯒ ꯍꯥꯏꯐꯦꯠꯄ ꯃꯥꯟꯅꯔꯝꯃꯤꯁꯤꯗ ꯄꯦꯍꯜꯒꯥꯝ ꯑꯦꯇꯦꯛ ꯑꯅ ꯊꯥꯔꯦ ꯑꯗꯨꯒ ꯃꯥꯅ if the terrorists were from ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯝꯃꯗꯤ it could have been a different story ꯑꯗꯨꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯗ ꯄꯦꯍꯜꯒꯥꯝ ꯑꯦꯇꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨ ꯇꯧꯏ ꯃꯅꯤꯄꯨꯔꯁꯤꯗ ꯀꯥꯞꯊꯔꯦ ꯉꯔꯥꯡꯁꯨ BSFꯀꯤ ꯖꯋꯥꯟ ꯑꯃ ꯁꯤꯔꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯀꯥꯡꯕꯨꯅ ꯑꯦꯇꯦꯛ ꯇꯧꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯅꯕ ꯑꯗꯨꯒꯤ ꯁꯤꯟꯗꯨꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
पेशेंट्स के तंगाइरबा स्पेशलाइज हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमाई मथक टोंगथाम लिकाइदा हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथीबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर माइग्रेन चिंब लायेंगली हॉस्पिटल न्यूरो की लायेंग चंबा अफब मखल की खुसु खुलाई मेशीन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायेंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाबा क्या मायोंगदरी मसिदसु नतना मतम थिंथना अनाब लायंगना मरम ओरगा खुदोंथिबा क्या सुमायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह एमसीएस न्यूरो सर्जरी एम्स न्यू दिल्ली मसामकी हॉस्पिटल असिदा पुंग कुनमरी लेदुना अनाब सिंह लायंगली हॉस्पिटल असिदा अताब ममलदा लायंग मतनतना ओपीडी जनरल आईसीयू बेड्स ऑपरेशन मेडिसिन एक्सरे लैब का मरी लेनबसु अताब ममलदा फंगली टेंशन बिरो खुदों चाबसिंग लौबियो हेना कुब मरोलगिदमक हॉस्पिटल की टेलीफोन नंबर 7005341666 नत्रगा 8974572154 दा पाउ फाउबिरकबा यागनी।